Moreh Romdagi Imphal Tamna Lakpa Nupi ahum chaorakna Lupa Lakh kontinent ka lishing kunmathoi ga chamri humfuronggi mamal oigadaba sanagram chamri ga taramanga dasmik amasunyo ga konana Canchipur dagi Imphal Customs Division gi Divisional Preventive Force DPF ki team amana Phare hairi Customs Department thatorak pacherola bana hai Phare Nupi ahum adudi Chandel district ki manung channa laiba Tiangnukpul subdivision ki Dalpati ward number 2 dagi Sunita Devi Mapurabagi Ming Inderjit Chauhan Indu Kumari Apokpa, Inderjit Chauhan, Amadi Resma Kumar Apokpa, Inderjit Chauhan ni hairi, Makoi Homdagi, Lupa Lakh kuntaret, lishing kunmathoiga chamri humpurongi mamal oigadaba sanagi, Kuzi Nipan sanagi lik adiyauna sanana saba, potlam kya. Phagat pangnam ki Phare potlam singa dugaloina makoi ahum Imphal Customs Divisional Office ta sinakre amadi makhataba logo eba thabak sing lokhatnaba Customs Act Lishing masamapan humpuni thoigi makhada mari lenaba section sing pandona case amasu lokhat kre haina pawas na makhatari